ꯃꯌꯥꯝꯕꯨ ꯊꯣꯏꯕꯤꯒ ꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯏꯃꯨꯡꯗ ꯑꯐꯕ ꯐꯠꯇꯕ ꯂꯥꯏꯔꯕ ꯑꯅꯪꯕ ꯃꯈꯜ ꯀꯌꯥ ꯑꯁꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯄꯥꯟꯅꯔꯤꯕ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅ ꯇꯨꯡꯑꯣꯏꯅꯈ꯭ꯔꯒ ꯃꯤ ꯐꯠꯇꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯈꯥ ꯇꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯐꯅ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯣꯏꯔꯕꯁꯨ ꯋꯥꯅ ꯁꯨꯔꯨ ꯅꯣꯝꯂꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯒ ꯄꯥꯟꯕ ꯏꯃꯨꯡꯗꯨꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯑꯣꯏ ꯈꯔꯒꯤ ꯏꯃꯨꯡꯗ ꯐꯪꯗꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯌꯨꯝꯕꯥꯜ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯊꯥꯅꯤꯜꯒꯤ ꯌꯨꯝꯗꯒꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯅꯔꯗꯨꯅ ꯆꯠꯀꯗꯕ ꯃꯊꯧꯗꯨ ꯆꯠꯅꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯆꯜ ꯑꯅꯤ ꯑꯃꯗꯤ ꯃꯃꯥꯏꯕꯦꯝꯃ ꯃꯥꯂꯥ ꯃꯈꯣꯏ ꯑꯍꯨꯝ ꯏꯁꯧ ꯂꯥꯡꯅꯔꯤ꯫ ꯃꯥꯂꯥ: ꯍꯅꯨꯔꯕ ꯑꯩꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏ? ꯂꯩꯅꯥꯅ: ꯏꯃꯥꯅ ꯑꯉꯝꯕꯗꯣ ꯇꯧꯔꯒ ꯇꯨꯃꯤꯟꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯂꯣꯏꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯏꯁꯧꯗꯣ ꯌꯥꯝ ꯂꯥꯡꯉꯛꯀꯅꯨ ꯑꯌꯨꯛꯁꯤꯗ ꯁꯥꯅ ꯁꯥꯕꯒ꯫ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥ! ꯆꯥꯔ ꯊꯛꯂꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯕ꯭ꯔꯅꯦꯍꯦ? ꯅꯣꯏꯁꯤ ꯂꯩꯁꯥꯕꯤꯅꯤꯅꯦ꯫ ꯅꯣꯏ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯁꯨꯃꯥꯡ ꯃꯪꯒꯣꯜꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯒ ꯊꯝꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥ? ꯅꯣꯏꯀꯣ ꯅꯣꯏ ꯅꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯈꯪꯒꯗꯕꯅꯤ ꯅꯣꯏ꯫ ꯅꯋꯥꯒꯤ ꯃꯌꯨꯝꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯗꯤ ꯊꯨꯝ ꯆꯐꯨꯒ ꯐꯥꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤꯍꯦ꯫ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯖꯕꯗꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯈꯔ ꯅꯨꯡꯉꯥꯏꯊꯣꯛꯇ꯭ꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯔꯒ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ? ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ ꯑꯩꯗꯤ꯫ ꯂꯤꯛꯂꯥꯟ: ꯑꯍꯜꯗ ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯈꯨꯝꯃꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ? ꯅꯆꯤꯟꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯅꯊꯧꯔꯣ? ꯅꯪ ꯇꯧ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯏꯁ ꯀꯩꯒꯤ ꯇꯧꯗꯣꯏꯕ ꯑꯩꯗꯤ? ꯑꯉꯥꯡ ꯅꯪꯅ ꯇꯧꯗ꯭ꯔꯒ ꯅꯪꯅ ꯆꯥꯕꯒꯤ ꯀꯣꯟꯗꯣ ꯑꯩꯅ ꯐꯦꯡꯒꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯗꯤ ꯉꯥꯡꯉꯛꯀꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯏ ꯁꯤꯉꯥꯡꯁꯤꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯗ ꯍꯦꯛꯇ ꯆꯣꯡꯁꯤꯜꯂꯤ꯫ ꯑꯌꯥ ꯁꯝꯒ ꯐꯣꯏꯔꯦꯡꯅꯦ ꯑꯗꯨꯗꯤ ꯅꯪꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯥꯅꯁꯨ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯐꯣꯏꯔꯤ꯫ ꯃꯂꯥꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯩ ꯊꯥꯗꯣꯛꯅꯧꯅꯦ ꯅꯣꯏ ꯑꯅꯤꯕꯣ꯫ ꯍꯩꯃ ꯁꯤꯅꯕ ꯇꯥꯔꯤ ꯅꯣꯏꯕꯣ꯫ ꯍꯩ ꯇꯧꯉꯝꯕꯤ ꯑꯅꯤ ꯊꯥꯗꯣꯛꯑꯗꯤ ꯊꯥꯗꯣꯛꯑꯣꯗꯅ꯫ ꯑꯦ ꯁꯤꯉꯥꯡꯁꯤꯃꯁꯦ ꯈꯨꯖꯤꯟꯅꯒ ꯈꯣꯠꯂꯦꯡꯅꯦ ꯅꯪꯁꯨ ꯅꯃꯣꯏ ꯈꯣꯠꯇꯛꯀꯦ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ? ꯂꯩꯅꯥꯅ ꯃꯨꯛꯅꯕ ꯍꯣꯠꯅꯕꯗ ꯂꯤꯛꯂꯥꯒꯤ ꯉꯛꯁꯝꯗ ꯈꯨꯖꯤꯟꯅ ꯍꯥꯏꯐꯦꯠ ꯈꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯤꯛꯂꯥꯅꯗꯤ ꯊꯑꯣꯏꯅ ꯈꯣꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯂꯩꯅꯥꯒꯤ ꯃꯃꯥꯏꯗꯨ ꯈꯨꯖꯤꯟꯅ ꯐꯅ ꯊꯤꯅ ꯈꯣꯠꯈ꯭ꯔꯦ꯫ ꯆꯩꯅꯥ ꯑꯗꯨꯅ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯑꯌꯥ ꯃꯥꯏꯗ ꯈꯨꯖꯤꯟꯅꯒ ꯈꯣꯠꯂꯛꯑꯦ꯫ ꯏꯃꯥ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯅꯪ ꯆꯥꯕꯤ ꯅꯪ ꯃꯤ ꯆꯥꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯁꯨꯃꯥꯏꯅ ꯀꯅꯥꯅ ꯃꯤꯒꯤ ꯃꯃꯥꯏꯗ ꯈꯨꯖꯤꯟꯅ ꯈꯣꯠꯅꯒꯦ? ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ ꯅꯪꯒꯤꯁꯨ ꯃꯇꯝ ꯉꯥꯏꯌꯣꯕ꯫ ꯏꯃꯥ ꯅꯪ ꯀꯩꯝ ꯍꯥꯏꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ? ꯃꯥꯅ ꯇꯧꯔꯤꯈꯩ ꯁꯨꯝ ꯌꯥꯍꯜꯂꯁꯦ ꯍꯥꯏꯔꯕ? ꯑꯩ ꯈꯪꯗ꯭ꯔꯦ ꯆꯥꯕꯤ ꯉꯥꯛꯇꯅꯤ ꯅꯣꯏ꯫ ꯅꯆꯤꯟ ꯅꯅꯥꯎ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯐꯥꯎ ꯅꯨꯡꯁꯤꯅꯗꯕ ꯅꯣꯏ ꯅꯋꯥ ꯑꯝꯇ ꯅꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯛ ꯌꯥꯝ ꯈꯠꯅꯗ꯭ꯔꯗꯤ꯫ ꯑꯗꯨꯗ ꯇꯧꯖꯒꯦꯅ ꯈꯠꯅꯕ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯣ? ꯐꯔꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯗꯤ ꯈꯣꯠꯄ ꯇꯥꯕ ꯍꯥꯠꯇꯣꯛꯇꯣꯏꯅꯦ ꯑꯩꯗꯤ꯫ ꯏꯁ ꯅꯪ ꯌꯥꯝ ꯀꯜꯂꯦꯅꯦꯍꯦ꯫ ꯍꯥ ꯅꯪ ꯌꯥꯝ ꯀꯜꯂꯦꯕ꯫ ꯑꯩ ꯂꯩꯔꯤꯒꯁꯤ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯦꯕ꯫ ꯈꯪꯅꯤꯡꯗꯅ ꯑꯗꯨꯕꯨꯗꯤ ꯅꯕꯨꯡꯗꯣ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯑꯅꯤꯃꯛ ꯇꯞ ꯇꯥꯈꯩ ꯐꯨꯍꯟꯒꯦꯕ꯫ ꯑꯉꯥꯡꯁꯦ ꯈꯔ ꯋꯥꯔꯛꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯥꯍꯜꯂꯁꯦ ꯍꯥꯏꯔꯣ? ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯑꯅꯣ꯫ ꯅꯣꯏ ꯑꯅꯤꯃꯛ ꯋꯥꯔꯛ ꯋꯥꯠꯂꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯂꯤꯛꯂꯥ ꯇꯞ ꯇꯥꯈꯩ ꯀꯦꯁꯤꯜꯂꯒ ꯅꯨꯄꯥ ꯎꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯅꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯆꯤꯟ ꯃꯅꯥꯎ ꯈꯠꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯇꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯂꯥ ꯃꯥꯅ ꯃꯧ ꯅꯍꯥ ꯑꯃꯒꯨꯝ ꯌꯨꯝꯒꯤ ꯑꯀꯨꯞ ꯑꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯔꯨ ꯂꯨꯖꯔꯒ ꯀꯥꯈꯠꯂꯛꯏ꯫ ꯏꯃꯥ ꯂꯤꯛꯂꯥ ꯍꯣꯏꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯈꯪꯗꯦ ꯀꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯂꯩꯅꯥꯗꯤ ꯃꯣꯏꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ꯫ ꯑꯉꯥꯡꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦꯗ ꯇꯧꯔꯤꯁꯦ꯫ ꯏꯃꯥꯅ ꯊꯕꯛ ꯇꯧꯔꯤꯁꯦ ꯃꯣꯏ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯗꯕ꯭ꯔꯕ? ꯑꯝꯇ ꯐꯨꯗ ꯌꯥꯔꯣꯏ꯫ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯔꯨꯔꯅꯨ ꯂꯥꯟ ꯂꯣꯏꯈꯤꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯃꯨꯛ ꯈꯠꯅꯈ꯭ꯔꯕ? ꯍꯣꯏ ꯑꯩ ꯇꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯅꯤꯃꯛ ꯒ꯭ꯌꯥꯟꯁꯤ ꯑꯝꯇ ꯇꯥꯗꯕꯅꯤ꯫ ꯑꯩ ꯇꯁꯦꯡꯅ ꯃꯊꯥ ꯁꯥꯔꯕꯅꯤ ꯃꯣꯏꯒꯤ ꯈꯟꯕꯗ꯫ ꯊꯥꯅꯤꯜꯅ ꯐꯔꯦ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯉꯒꯦ꯫ ꯌꯥꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯅꯪꯁꯨ ꯋꯥꯕꯗ ꯂꯣꯏꯔꯝꯂꯅꯤ꯫
ꯑꯁꯨꯝꯅ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯈꯠꯅ ꯆꯩꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯕꯛ ꯂꯧꯇꯥꯟꯅꯗꯨꯅꯇ ꯂꯩ꯫ ꯊꯥꯅꯤꯜ ꯃꯥꯅ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯁꯨꯔꯨꯔꯒ ꯄꯨꯁꯤꯜꯂꯛꯄ ꯁꯦꯜꯗꯨꯅ ꯏꯃꯨꯡꯗꯨ ꯄꯨꯔꯤ꯫ ꯊꯥꯅꯤꯜꯅ "ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ "ꯍꯣꯏ ꯍꯣꯏ"꯫ ꯊꯥꯅꯤꯜ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ꯫ "ꯂꯤꯛꯂꯥ, ꯂꯩꯅꯥ, ꯅꯣꯏꯅꯤ ꯊꯣꯛꯂꯣ, ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯨ ꯂꯥꯛꯑꯣ"꯫ "ꯌꯥꯔꯦ ꯇꯣꯛꯑꯣ, ꯍꯥꯏꯔꯨꯔꯅꯨ꯫ ꯃꯣꯏ ꯊꯣꯛꯂꯛꯑꯒꯅꯦ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯅꯕꯗꯨꯅ ꯍꯦꯟꯅ ꯃꯇꯝ ꯃꯥꯡꯉꯤ꯫ ꯃꯣꯏꯁꯨ ꯈꯔ ꯇꯧꯍꯜꯂꯣ ꯏꯃꯥ, ꯅꯠꯇ꯭ꯔꯗꯤ ꯅꯁꯥꯗꯨ ꯌꯥꯔꯣꯏꯅꯦ"꯫ "ꯍꯣꯏ ꯍꯣꯏ, ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯏꯃꯥ ꯏꯄꯦꯝꯃ, ꯊꯕꯛ ꯈꯔ ꯇꯧꯕꯕꯨ"꯫ "ꯐꯔꯦ, ꯑꯩ ꯊꯣꯛꯑꯒꯦ"꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜ ꯊꯕꯛ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒ ꯈꯪꯅꯖꯕꯤ ꯑꯏꯪ ꯁꯅꯥꯗꯨ ꯎꯅꯔꯤ꯫ ꯊꯥꯅꯤꯜꯅ "ꯑꯩ ꯀꯨꯏꯅꯗꯤ ꯂꯩꯔꯣꯏꯒꯦ ꯁꯅꯥ, ꯉꯁꯤꯒꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯤ"꯫ "ꯑꯣ, ꯑꯗꯨ ꯍꯥꯏꯒꯦꯅ ꯀꯧꯊꯣꯔꯛꯏꯔꯣ ꯑꯩꯁꯦ"꯫ "ꯑꯁ, ꯅꯣꯡꯃꯒꯤ ꯎꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯀꯧꯊꯣꯛꯄꯅꯦꯕ, ꯆꯪꯉꯨꯁꯨ, ꯑꯩ ꯊꯦꯡꯉꯦ"꯫ "ꯌꯥꯔꯦ, ꯑꯩ ꯅꯪꯁꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯆꯍꯤꯁꯦ ꯁꯨꯝ ꯌꯥꯝꯁꯤꯜꯂꯦ, ꯈꯔ ꯂꯩꯔꯗꯤ ꯈꯣꯡꯃꯨ ꯊꯣꯛꯂꯛꯑꯅꯤ꯫ ꯅꯪ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯣ, ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯒꯦ"꯫ "ꯑꯁ, ꯇꯥꯅꯤꯡꯗꯦꯕ, ꯀꯔꯤ ꯋꯥꯇꯥꯅꯣ? ꯏꯕꯥꯅꯤ ꯑꯁꯨꯛ ꯀꯨꯏꯅ ꯈꯪꯅꯔꯤꯁꯦ, ꯑꯗꯨꯏ ꯋꯥꯗꯨ ꯇꯥꯅꯕ"꯫ "ꯑꯗꯨꯗ ꯑꯩ ꯈꯪꯗꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯅꯤ, ꯑꯗꯨꯗ ꯅꯨꯄꯥ ꯊꯣꯛꯆꯗ꯭ꯔꯦꯗꯅ ꯇꯣꯛꯆꯕ ꯇꯥꯕ"꯫ "ꯑꯁ, ꯀꯣꯛꯀ ꯆꯥꯏꯕ ꯁꯅꯥ ꯅꯪꯁꯦ꯫ ꯅꯠꯇꯦ, ꯑꯩꯈꯣꯏ ꯂꯩꯅꯥꯔ ꯂꯤꯛꯂꯥꯔ ꯑꯝꯇ ꯍꯥꯟꯅ ꯆꯦꯟꯈꯤꯁꯅꯣꯕ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯂꯩꯕ ꯋꯥꯅꯤ ꯍꯥꯏꯕꯅꯤ"꯫ "ꯑꯦ, ꯃꯣꯏ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯅꯁꯝꯗꯣ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯐꯣꯏꯕꯗ ꯑꯝꯇ ꯌꯥꯎꯍꯧꯔꯣꯏꯕ꯫ ꯃꯈꯣꯏ ꯑꯅꯤ ꯐꯥꯎ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯁꯝ ꯈꯔ ꯈꯔ ꯐꯣꯏꯅ ꯈꯨꯖꯤꯟꯅ ꯈꯔ ꯈꯣꯠꯅ ꯇꯥꯛꯐꯝ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯗ ꯅꯪ ꯑꯃꯨꯛ ꯄꯨꯁꯜꯂꯗꯤ ꯅꯪꯗꯣ ꯃꯣꯏꯅ ꯆꯥꯊꯣꯛꯄꯤꯈꯤꯅꯤꯅ ꯅꯨꯡꯁꯤꯕꯩ ꯍꯥꯏꯕꯩ ꯋꯥꯅꯤ"꯫ "ꯏꯁ, ꯃꯣꯏ ꯇꯧꯔ ꯃꯈꯨꯠ ꯄꯥꯜꯂꯤꯁꯤꯕꯣ ꯑꯩ ꯅꯩꯒꯦ ꯌꯦꯡꯉꯨ"꯫ "ꯑꯁ ꯌꯥꯔꯦ, ꯅꯪꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏ, ꯅꯪꯒꯤ ꯅꯇꯨ ꯅꯥꯝꯃꯐꯥꯎ ꯁꯣꯛꯄ ꯌꯥꯄꯣꯟꯇꯦ"꯫ "ꯑꯩꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯥꯛꯅꯤꯡꯉꯤ, ꯀꯃꯥꯏꯅ ꯇꯧꯅꯤ"꯫ "ꯍꯣꯏꯁꯦ, ꯀꯨꯏꯔꯔꯣꯏꯗꯕꯅꯤ"꯫ "ꯌꯥꯔꯦ, ꯅꯇꯥꯇꯣ ꯇꯧꯔꯅꯨ, ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯍꯌꯦꯡꯃꯛ ꯏꯕꯥꯅꯤ ꯆꯦꯟꯒꯗꯕꯅꯤ"꯫ "ꯑꯁ, ꯑꯩ ꯈꯪꯗ꯭ꯔꯤꯁꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦ"꯫ "ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ"꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯏꯪ ꯁꯅꯥꯅ ꯇꯛꯄ ꯍꯦꯟꯃꯟꯕꯅ ꯊꯥꯅꯤꯜꯗꯨ ꯑꯏꯪ ꯁꯅꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯂꯤꯛꯂꯥꯅ "ꯏꯃꯥ, ꯇꯥꯕ꯭ꯔꯣ ꯏꯃꯥ"꯫ "ꯍꯥꯏ, ꯀꯩꯗꯧꯔꯦ"꯫ "ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅꯦ"꯫ "ꯏ, ꯑꯁꯦꯡꯕꯔ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ"꯫ "ꯍꯣꯏꯍꯦ, ꯇꯥ ꯊꯣꯏꯕꯗꯣ ꯊꯦꯡꯅꯩꯌꯦ, ꯑꯗꯨꯗ ꯍꯥꯏꯔꯛꯄꯅꯤ"꯫ "ꯍꯩꯃ, ꯌꯨꯝꯁꯤꯗ ꯀꯣꯛ ꯄꯨꯁꯤꯜꯂꯛꯀꯦ ꯍꯥꯏꯗꯦ"꯫ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯏꯃꯥ ꯍꯣꯏ ꯆꯠꯇꯨꯅ ꯂꯧꯔꯨꯔꯒꯦ"꯫ "ꯀꯔꯝꯕ ꯅꯨꯄꯤꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯌꯨꯝ ꯀꯣꯏꯕꯒ ꯍꯩꯗꯣꯏꯖꯥꯠꯂꯣ"꯫ "ꯈꯪꯗꯦꯗ, ꯅꯣꯏꯒꯨꯝꯕ ꯑꯣꯏꯔꯝꯂꯗꯤ ꯏꯃꯥꯗꯤ ꯂꯣꯏꯔꯦꯍꯦ"꯫ "ꯏꯁ, ꯀꯩꯅꯣ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯗꯤ"꯫ "ꯑꯣ, ꯊꯕꯛ ꯌꯥꯝ ꯁꯨꯅꯤꯡꯕꯤ ꯑꯣꯏꯔꯝꯃꯗꯤ ꯍꯥꯏꯕꯅꯤꯗ, ꯊꯕꯛꯀꯥꯗꯣ ꯃꯨꯟꯅꯕꯗ ꯂꯩꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯤ꯫ ꯊꯕꯛꯀ ꯐꯔꯝꯃꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ, ꯁꯨꯅꯤꯡꯗꯕꯤꯒ ꯑꯣꯏꯔꯝꯃꯗꯤ ꯃꯁꯝꯒꯗꯣ ꯐꯣꯏꯗꯠꯀꯗꯕꯅꯤ"꯫ "ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯂꯥꯛꯇꯣꯏꯗꯨꯅ ꯅꯝꯃꯅꯤ, ꯅꯪꯅ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯐꯥꯒꯤ ꯅꯠꯇꯦ, ꯃꯧꯅꯒ ꯂꯝ ꯍꯦꯟꯕꯒꯗꯤ ꯌꯥꯔꯣꯏꯍꯦ"꯫ "ꯌꯦꯡꯉꯁꯤꯁꯦ ꯂꯥꯏꯅ ꯀꯔꯤꯕꯨ ꯇꯝꯂꯝꯃꯤꯕ"꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯗ ꯃꯥꯂꯥ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯟꯗꯣꯟ ꯇꯧꯗꯨꯅ ꯃꯃꯧꯕꯨ ꯂꯧꯔꯨꯔꯦ꯫ ꯑꯏꯪ ꯁꯅꯥꯁꯨ ꯊꯥꯅꯤꯜꯒꯤ ꯀꯥꯗꯨꯗ ꯑꯗꯨꯃꯛ ꯂꯩ꯫ ꯂꯩꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯦ꯫ ꯃꯥꯂꯥ ꯃꯄꯥꯟꯗ ꯍꯥꯏꯗꯣꯛꯄ ꯆꯠꯂꯨꯕ ꯑꯍꯜꯁꯤꯡꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ꯫ "ꯇꯥꯗ, ꯅꯨꯄꯤ ꯃꯌꯨꯝꯅꯗꯤ ꯀꯩ ꯍꯥꯏꯔꯛꯏ"꯫ "ꯏꯟꯕꯨ ꯏꯟꯊꯣꯔꯛꯑꯦ ꯏꯕꯦꯝꯃ, ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯉꯝꯈꯤꯔꯣꯏ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯥꯏꯔꯛꯏ"꯫ "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ, ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯦ, ꯀꯔꯤ ꯑꯣꯏꯖꯥꯠꯅꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯏꯗꯤ"꯫ "ꯑꯗꯨꯅꯤꯅꯦ, ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯃꯤꯒꯤ ꯋꯥꯈꯜ ꯍꯥꯏꯗꯨꯅꯤ"꯫ "ꯍꯣꯏꯗ ꯇꯥꯗ, ꯑꯩꯈꯣꯏꯅ ꯏꯆꯥ ꯄꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯐꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ"꯫ "ꯍꯣꯏ ꯍꯣꯏ, ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯄꯤ ꯃꯌꯨꯝꯅ ꯆꯥꯎꯔꯦ ꯍꯥꯏꯗꯨꯅꯤ, ꯁꯣꯝꯗ ꯁꯤꯜꯂꯁꯤ"꯫ ꯇꯥꯗ ꯑꯣꯏꯅ ꯈꯤꯇ ꯐꯅꯕ ꯁꯤꯟꯕꯤꯔꯣꯀꯣ"꯫ ꯇꯁꯦꯡꯕꯗꯤ ꯑꯏꯪ ꯁꯅꯥꯗꯨ ꯂꯤꯔꯕꯅꯤ, ꯌꯥꯝ ꯂꯦꯝꯅ ꯃꯌꯨꯝꯗꯒꯤ ꯑꯑꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯤ꯫ ꯁꯥꯎꯁꯤꯟꯅꯔꯒ ꯁꯦꯜ ꯇꯤꯡꯗꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯏꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯁꯣꯝꯗ ꯂꯩꯔꯤꯕ ꯍꯩꯁꯤꯡꯕꯤ ꯅꯤꯉꯣꯜ ꯑꯅꯤꯗꯨꯗꯤ ꯏꯁꯥꯎꯗ ꯁꯥꯎꯔꯤ꯫ ꯃꯅꯝ ꯇꯥꯅꯤ ꯇꯥꯔꯣꯏꯒ ꯈꯪꯗ꯭ꯔꯤ꯫ ꯂꯤꯛꯂꯥꯅ "ꯑꯁꯨꯛ ꯂꯤꯔꯒ ꯏꯟꯊꯣꯛꯏꯅꯤ ꯀꯥꯏꯅ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ, ꯀꯩ ꯊꯣꯛꯏꯅ ꯇꯧꯖꯁ ꯍꯥꯏꯅꯤ"꯫ "ꯀꯅꯥꯅ ꯈꯪꯕꯅꯣ, ꯁꯦꯜ ꯇꯤꯡꯗꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ ꯍꯥꯏꯁꯨ"꯫ "ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ, ꯑꯩ ꯑꯣꯏꯗꯤ ꯏꯀꯥꯏꯕꯅ ꯁꯤꯔꯅꯤ"꯫ ꯑꯏꯪ ꯁꯅꯥ ꯃꯣꯏꯒꯤ ꯀꯥꯗ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯋꯥꯀꯠꯂꯤ꯫ "ꯀꯩꯅꯣ ꯇꯥ ꯊꯥꯅꯤꯜ, ꯅꯣꯏꯒꯤ ꯅꯆꯟꯅꯨꯄꯤ ꯑꯅꯤꯁꯤꯅ ꯍꯥꯏꯔꯤꯁꯦ, ꯃꯣꯏꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣꯁꯦ"꯫ "ꯑꯁ, ꯇꯥꯁꯜꯂꯨꯅꯨꯕ, ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯒꯤ ꯆꯤꯇ꯭ꯔ ꯒꯨꯞꯇ꯭ꯔ ꯌꯦꯡꯂꯒ ꯂꯩꯔꯗꯨꯕꯨ"꯫ "ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯅꯪ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯥꯟ ꯍꯧꯔꯛꯑꯣꯔꯥ"꯫ "ꯁꯅꯥ, ꯃꯣꯏꯒꯤꯁꯦ ꯃꯁꯥꯒꯤ ꯍꯩꯅꯕꯤꯅꯤ ꯍꯥꯏꯕꯅꯤ, ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕꯗꯨ ꯄꯥꯝꯕ꯭ꯔꯣ ꯅꯪ"꯫ "ꯃꯣꯏꯒꯤ ꯍꯩꯅꯕꯤꯅꯤꯅ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯁꯨꯝ ꯂꯩꯌꯣ ꯍꯥꯏꯔꯣ? ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯒꯗꯤ ꯌꯥꯔꯣꯏ꯫ ꯑꯩ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝꯅ ꯃꯣꯏꯅ ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯊꯣꯛꯑꯗꯤ ꯃꯣꯏꯅ ꯏꯁꯤ ꯎꯁꯤꯠꯈꯤꯗ꯭ꯔꯣ? ꯅꯪ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯃꯟꯗꯦ꯫ ꯅꯪꯒꯤ ꯅꯇꯨꯒꯤ ꯃꯔꯝꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯒ ꯅꯪꯅ ꯀꯩꯁꯨ ꯇꯧꯕꯁꯨ ꯉꯝꯗꯕ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ"꯫ "ꯃꯣꯏꯁꯨ ꯏꯆꯟ ꯅꯨꯄꯤꯅꯤꯗꯅ, ꯃꯣꯏꯗ ꯑꯩꯅ ꯀꯩ ꯍꯥꯏꯔꯨꯗꯣꯏꯅꯣ"꯫
ꯑꯣ ꯅꯆꯟꯅꯨꯄꯤꯅꯦꯅ ꯃꯣꯏꯅꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯁꯨ ꯅꯪ ꯇꯨꯃꯤꯟ ꯂꯩ ꯇꯥꯔꯤꯅꯦ ꯅꯠꯇꯦ ꯃꯣꯏꯅꯩꯁꯤ ꯐꯨꯔꯁꯨ ꯅꯪ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯁꯤꯅꯦꯕ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯃꯤꯆꯪꯁꯨ ꯆꯪꯕ ꯉꯝꯃꯣꯏꯗꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦ ꯅꯪ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯁ ꯇꯜꯂꯤꯕꯨ ꯅꯪ ꯁꯤꯁꯤꯅ ꯌꯥꯔꯤꯁꯦ ꯑꯝꯇ ꯇꯞꯊꯈꯣꯕ ꯑꯩ ꯃꯣꯏꯗ ꯍꯥꯏꯔꯒꯦ ꯑꯩ ꯉꯥꯡꯅꯒꯦꯕ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤ ꯃꯄꯥꯝ ꯆꯠꯂꯒꯦ ꯑꯌꯤꯡꯁꯅꯥ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗ ꯑꯌꯤꯡꯁꯅꯥ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ ꯂꯤꯛꯂꯥꯁꯨ ꯇꯨꯝꯂꯤ ꯂꯩꯅꯥꯅ ꯃꯀꯦ ꯁꯦꯝꯂꯤ ꯃꯂꯥꯗꯤ ꯃꯧ ꯑꯅꯧꯕꯤꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜꯗꯨꯗ ꯐꯤ ꯁꯥꯔꯤ ꯂꯩꯅꯥ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯐꯤ ꯁꯥꯔꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯉꯟꯇꯥꯅ ꯐꯤꯒ ꯁꯥꯔꯒ ꯂꯩꯔꯝꯃꯤꯁꯤꯅ ꯃꯩꯔꯥꯅ ꯀꯅꯥꯅ ꯀꯠꯂꯤꯕ ꯀꯥꯏꯗꯅꯣ ꯅꯪꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯧꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯧꯒꯠꯂꯛꯑꯝꯃꯕꯅꯤ ꯃꯩꯔꯥ ꯀꯠꯄ ꯂꯣꯏꯔꯒ ꯃꯁꯥ ꯉꯝꯗꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯒꯦꯅ ꯆꯪꯈꯤ ꯑꯣ ꯑꯗꯨ ꯑꯣꯏꯗꯤ ꯐꯩ ꯏꯃꯥꯅꯒ ꯀꯠꯄ ꯑꯣꯏꯔꯝꯃꯗꯤ ꯂꯥꯟ ꯇꯧꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯅꯈꯥꯒꯤ ꯑꯉꯥꯡꯗꯨ ꯃꯉꯥꯏꯔꯦꯅꯦ ꯅꯤꯌꯣꯝ ꯆꯠꯇ꯭ꯔꯗꯤ ꯑꯍꯜ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯈꯪꯗꯕꯗꯣ ꯈꯪꯅꯕ ꯍꯥꯏꯕꯤꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯃ ꯏꯕꯦꯝꯃ ꯑꯌꯨꯛꯁꯤꯗ ꯃꯁꯨꯝ ꯇꯥꯕ ꯃꯈꯩ ꯀꯔꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯂꯨꯗꯧꯔꯤꯕꯁꯦ ꯀꯩꯊꯦꯜ ꯆꯠꯇꯣꯏꯅꯤ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯅꯨ ꯌꯥꯔꯦ ꯍꯤꯡꯆꯥꯕꯤ ꯑꯔꯤꯕꯤꯗꯣ ꯑꯃꯨꯛ ꯍꯧꯒꯠꯂꯗꯤ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯉꯛꯀꯅꯤ ꯆꯠꯇꯅꯗ ꯂꯩꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯕꯛ ꯂꯩꯕꯩꯅꯦꯕ ꯅꯪꯅ ꯉꯟꯅꯒ ꯍꯧꯒꯠꯂꯛꯏꯁꯦ ꯅꯪꯀꯣ ꯂꯩꯁꯥꯕꯤꯗꯤ ꯐꯥꯔꯦ ꯍꯥꯏꯕꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯍꯦꯛ ꯁꯨꯅꯤꯡꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯉꯥꯡꯍꯧꯔꯣ ꯑꯩ ꯊꯦꯡꯉꯦ ꯂꯩꯁꯥꯔꯤꯉꯩꯗ ꯏꯪꯅꯤꯡꯏꯈꯥ ꯇꯝꯖꯔꯤꯕ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯃꯂꯥ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯇꯨꯃꯤꯟ ꯂꯩꯍꯧꯔꯤ ꯂꯩꯅꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯌꯤꯡꯁꯅꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨ ꯃꯩꯊꯖꯅꯕ ꯇꯧꯔꯤ ꯂꯤꯛꯂꯥꯁꯨ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯄꯗ ꯍꯦꯛ ꯎꯔꯨꯔꯦ ꯀꯩꯁꯨꯝꯇ ꯈꯟꯊꯗꯕꯤꯗ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯏꯅꯝꯃ ꯅꯪ ꯍꯧꯖꯤꯛꯇ ꯍꯧꯒꯠꯇ ꯉꯥꯏꯔꯤꯕ ꯍꯥꯏꯁꯦ ꯑꯧ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯧꯖꯤꯛꯁꯦ ꯃꯧ ꯑꯃꯅ ꯍꯧꯒꯠꯀꯗꯕ ꯃꯇꯝꯂꯣ ꯑꯗꯨꯗꯤ ꯙꯨꯞꯁꯤ ꯀꯅꯥꯅ ꯊꯥꯏꯕ ꯏꯃꯥꯅ ꯊꯥꯏꯔꯣ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯏꯅꯝꯃ ꯂꯩꯅ ꯂꯩꯅ ꯏꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯍꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯏꯅꯝꯃꯁꯦ ꯃꯧ ꯅꯠꯇꯕ꯭ꯔꯣ ꯏꯅꯝꯃꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯈꯣꯟ ꯈꯔ ꯀꯟꯅ ꯉꯥꯡꯅꯔꯛꯄꯗꯨ ꯇꯥꯕꯗ ꯃꯂꯥꯅ ꯂꯥꯎꯔꯛꯏ ꯍꯥꯏ ꯀꯩꯅꯣ ꯉꯥꯡꯅꯔꯤꯗꯣ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯑꯍꯜ ꯑꯃꯅ ꯉꯥꯡꯂꯛꯑꯦꯅ ꯍꯟꯕꯤꯕ ꯅꯠꯇꯦ ꯃꯊꯨꯟ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤ ꯑꯩꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯪꯅ ꯇꯧꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯕ ꯃꯧ ꯅꯪꯒꯤ ꯅꯊꯧꯅꯤ ꯃꯂꯥꯅ ꯕꯦꯝꯃ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯥꯏꯕꯅꯦ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯅꯪꯕꯣ ꯑꯌꯤꯡꯁꯅꯥꯅ ꯑꯃꯨꯛ ꯁꯣꯝꯗ ꯍꯦꯔꯥ ꯅꯪ ꯃꯥ ꯀꯔꯤ ꯇꯧꯔꯛꯀꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯔꯥ ꯈꯪꯗꯕꯗꯨꯒꯤ ꯇꯥꯛꯄꯤꯕꯅꯤ ꯑꯉꯥꯡꯅꯤꯁꯨ ꯅꯠꯇꯦ ꯑꯗꯨꯛ ꯂꯤꯔꯒ ꯏꯕꯨ ꯏꯀꯥꯏꯗꯦꯅꯦ ꯊꯕꯛ ꯇꯧꯕ ꯇꯧꯗꯕ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯤꯌꯦ ꯇꯧꯅꯤꯡꯂꯒ ꯇꯧꯅꯤ ꯇꯧꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ngân hậu gật ninh hậu gật cân thiên hậu gật ninh hậu gật cân nang lấy bàn là cái cái này tích lại he nang đi đâu khởi siêu xịt ra là xăm nó khởi đã lo hay bro nang nó cứ xí đâu bây giờ mà phăm là xe ở mai na thâu mà sạc không ngồi đâu ngồi là đi na pom được sạc rồi na ma được phải dẫn tạc halo tạc pin tạm bị bạc khai quan là bao mà aying sana su apau bi likla na dum na hayrak paduda hekta somsil adu likla gi masamdu lam du na phoire likla su adu mangai mana magi masamdu lam du na phoi bhaure mala pisa kol mathak ta gi prep kum tharak tu na ani du gi manak ta sensili adu ga khamdok na haire kari no noi na tawi sia thadok no hai bani nya mala na khamba ya da bududa imung lom do onsin du na masa nu pa bu kau ibungo ho ibungo tholo oi mi nang bong ta singa ba tari ni noi bo thadil su tara du na sen thuri kari no tawi sibo likla si thado sana thado se kai no noi ni tai sibo si am da thadok no mi masi ya roi dori masi ibungo ising poro ising am ta hijalo ani se thanil prep chen khiduna aying sanana iruzage tawramba ising adu purakuna ani du da haijil ani du khangprek khang thadok amana suhande kaino banoi da tawis nang so ngang moi nan na thakki hal sigon sinaraga khatna banga mi liklan o mo da ngang da kai ai da ngang ga bani ne ai na la ni se ama oigera nang na ngang ni nang nan ta bahung nei na yare ta so ina ma lak da gi ai da ngang ga bala tra yare doi na khang yare sang khrusa likla phet haidok tu na sangki aying sanadi masin ka du pairap chingna nok tu na lehoi thanil masu kari nong gi adum na hairubano haina khali aying sanada mo onsin haire nang so ngang cha bane noi hemal bane haisi mana nga manya bro angang ni na ithakala si hairo yai to hayeng khai de sumna toronu ko mi mangda mi kaiji numittu laina yumda halakhidi mabung manama amadi likla makoi kanasu laina halakti haibasi khangde
ꯈꯟꯁꯨ ꯈꯟꯖꯜꯂꯨꯗꯦ ꯃꯂꯥꯗꯤ ꯃꯆꯥꯕꯨ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯕꯨ ꯀꯧꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ? ꯑꯆꯧꯕ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯇꯥꯔꯤꯃ ꯊꯣꯛꯂꯛꯑꯒꯦ꯫ ꯊꯥꯅꯤꯜ ꯊꯣꯛꯂꯛꯇꯨꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯅꯆꯥ ꯂꯩꯅꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯅꯪꯕꯨ꯫ ꯀꯔꯥꯏꯗ ꯀꯅꯥꯒ ꯆꯠꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯃꯗꯨꯏ ꯑꯉꯥꯡꯗꯨꯕꯨ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯕꯨ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ? ꯀꯩꯊꯦꯜꯗꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯉꯨꯆꯣꯗꯅ ꯑꯆꯧꯕ꯫ ꯑꯏꯪ ꯁꯅꯥ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯆꯦꯟꯕ ꯅꯠꯇꯅ ꯀꯩ ꯑꯣꯏꯔꯝꯗꯣꯏꯅꯣ? ꯊꯤꯔꯨꯕꯩ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯝꯃꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯑꯝꯃꯗꯤ ꯃꯪꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯇꯅꯤ꯫ ꯑꯏꯪ ꯁꯅꯥ ꯀꯅꯥꯅꯕꯨ ꯀꯩ ꯇꯧꯔꯝꯗꯣꯏꯅꯣꯗ? ꯑꯍꯤꯡꯁꯤꯗ ꯀꯃꯥꯏꯅ ꯏꯄꯨꯔꯣꯏꯕꯁꯦ ꯊꯥꯗꯣꯛꯇꯣꯏꯅꯣ? ꯊꯤꯗ꯭ꯔꯁꯨ ꯌꯥꯔꯦ ꯆꯦꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯂꯥ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯑꯩ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁ ꯌꯥꯔꯦꯁꯦ ꯑꯩ ꯌꯦꯡꯂꯨꯔꯒꯦ ꯁ꯭ꯋꯥꯏꯐꯥꯎ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯈꯪꯗꯦꯕ ꯑꯣꯏꯕ꯫ ꯌꯥꯔꯦ ꯑꯩ ꯆꯠꯂꯨꯔꯒꯦ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯌꯥꯔꯦꯕꯁꯦ ꯑꯩ ꯆꯠꯂꯒꯦ ꯅꯤꯡꯉꯥꯏꯃꯨꯛ ꯇꯧꯗꯅ ꯂꯩ꯫ ꯃꯊꯧ ꯌꯥꯝ ꯂꯩꯅꯗꯦꯗ ꯃꯤꯁꯤꯡꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯪꯈ꯭ꯔꯦ꯫ ꯊꯥꯅꯤꯜ ꯃꯪꯒꯣꯜ ꯃꯁꯤꯗ ꯊꯝꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯂꯥꯗꯤ ꯁꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯍꯜꯂꯛꯄ ꯉꯥꯏ꯫ ꯑꯁꯨꯝꯅ ꯂꯩꯅ ꯅꯨꯃꯤꯠꯇꯨꯗ ꯆꯦꯟꯈ꯭ꯔꯦ꯫ ꯃꯌꯥꯝ ꯍꯧ ꯇꯧꯗꯨꯅ ꯑꯑꯣꯡ ꯑꯑꯣꯟ ꯈꯔ ꯇꯝꯕꯤꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨ ꯐꯥꯎꯕ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯂꯥꯟꯖꯥꯎꯅꯤ ꯊꯣꯛꯅꯈ꯭ꯔꯤꯕ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯏꯪ ꯁꯅꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯃꯈꯛ ꯉꯥꯏꯕꯁꯦ ꯋꯥꯏ ꯈꯔ ꯆꯪꯉꯤ꯫ ꯑꯃꯁꯤꯁꯨ ꯆꯠꯈ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯔꯤꯒꯦ ꯃꯥꯅ ꯂꯩꯗꯅ? ꯆꯍꯤ ꯑꯃꯅꯤ ꯃꯉꯥꯏ꯫ ꯆꯍꯤ ꯑꯃꯅꯤꯗꯣ ꯑꯩꯉꯣꯟꯗꯗꯤ ꯆꯍꯤ 10 ꯀꯨꯟ ꯉꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯦ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕ ꯆꯠꯅꯤ꯫ ꯂꯤꯛꯂꯥꯁꯨ ꯁꯣꯝꯗ ꯃꯥꯒꯤ ꯅꯨꯄꯥ ꯄꯥꯔꯤꯒ ꯎꯅꯔꯤ꯫ ꯅꯣꯏ ꯂꯩꯅꯥꯒꯗꯣ ꯂꯥꯛꯇ꯭ꯔꯕꯣ? ꯂꯥꯛꯇꯦꯗ ꯃꯣꯏ ꯃꯅꯦꯝꯄꯣꯛꯇꯣ ꯀꯌꯥ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯍꯟꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯦ ꯃꯅꯦꯝꯄꯣꯛꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯅꯣꯏ ꯂꯩꯅꯥꯗꯨꯕꯣ? ꯃꯆꯤꯟꯒ ꯌꯥꯝ ꯀꯟꯗꯥꯏꯅꯦ꯫ ꯏꯁ ꯃꯥꯅꯒ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ ꯍꯥꯏꯖꯥꯠꯅꯤ ꯃꯣꯏ ꯃꯅꯦꯝꯄꯣꯛꯇꯣ ꯄꯨꯔꯥ ꯐꯥꯎꯕꯤꯅꯦꯌꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯔꯣꯏ ꯅꯪꯅ ꯉꯝꯗꯣꯏꯅꯤ꯫ ꯉꯝꯗꯕ ꯌꯥꯕ꯭ꯔꯣ? ꯍꯌꯦꯡꯋꯥꯏ ꯈꯠꯅꯔꯁꯨ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯂꯛꯀꯗꯕ꯫ ꯍꯦꯛ ꯆꯪꯉꯛꯇ꯭ꯔꯕ ꯑꯩꯗꯤ ꯆꯠꯈꯤꯗꯧꯅꯤ ꯌꯦꯡꯉꯨ꯫ ꯆꯪꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯌꯨꯝ ꯄꯥꯟꯈꯤꯕꯁꯦ ꯌꯥꯝꯅꯗꯤ ꯐꯩ꯫ ꯅꯠꯇ꯭ꯔꯗꯤ ꯏꯃꯨꯡꯒꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯅꯤꯌꯦ ꯅꯪꯃꯨꯛ ꯂꯥꯛꯑꯗꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯁꯦꯗꯤ ꯊꯕꯛ ꯌꯥꯝ ꯐꯩꯌꯦ꯫ ꯃꯁꯥꯒꯤ ꯏꯁꯧ ꯈꯔ ꯂꯥꯡꯖꯕꯩ ꯋꯥꯅꯤ꯫ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯗꯨꯅ ꯐꯠꯇ꯭ꯔꯣ? ꯂꯩꯃꯤꯟꯅꯔꯗꯤ ꯈꯠꯅꯔꯛꯑꯣꯏꯗ꯭ꯔꯣ? ꯑꯩꯁꯨ ꯍꯥꯏꯁꯤꯗꯤ꯫ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯅꯣ? ꯀꯨꯏꯅꯗꯤ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯩꯁꯨ꯫ ꯑꯩꯈꯣꯏ ꯃꯧ ꯑꯔꯤꯕꯤꯗꯣ ꯌꯦꯡꯅꯤꯡꯗꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯋꯥ ꯂꯩꯔꯒꯅ ꯃꯔꯩꯒꯁꯦ ꯀꯣꯟꯗꯅ ꯀꯦꯁꯟꯅꯔꯤꯕ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟꯅꯤ ꯂꯧꯔꯤꯁꯦ꯫ ꯅꯨꯡꯇꯤꯒꯤ ꯈꯠꯅꯕꯗ ꯌꯥꯡꯒ ꯂꯣꯏ ꯀꯪꯁꯤꯜꯂꯕꯅꯤ꯫ ꯅꯣꯏꯗ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯗꯅ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯤꯛꯂꯥꯁꯨ ꯆꯦꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯏꯪ ꯁꯅꯥ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯌꯨꯛ ꯉꯟꯅꯅꯤ ꯃꯥꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯤꯕꯗꯨ꯫ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯣꯏꯇꯥꯗ ꯃꯣꯏꯇꯥꯗꯣ ꯍꯧꯒꯠꯄꯤꯔꯣ ꯊꯦꯡꯉꯦ ꯇꯥꯕꯤꯕ꯭ꯔꯣ? ꯊꯥꯅꯤꯜ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯇꯨꯅ ꯃꯔꯥꯏꯕꯛꯇ ꯃꯥꯂꯦꯝ ꯂꯩꯁꯥ ꯅꯝꯗꯨꯅ ꯅꯤꯡꯊꯤꯅ ꯃꯧ ꯑꯅꯧꯕꯤꯒꯨꯝ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯪꯂꯛꯏ꯫ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ? ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯧꯊꯣꯔꯛꯇꯅ ꯀꯦꯔꯤꯅꯦ꯫ ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ꯫ ꯗꯨꯛꯁꯨ ꯑꯩꯅ ꯊꯥꯏ꯫ ꯊꯕꯛ ꯂꯣꯏꯅ ꯑꯩꯅ ꯇꯧꯔꯤꯅꯤ꯫ ꯏꯁ ꯃꯔꯝ ꯌꯥꯝ ꯃꯨꯛꯆꯥꯅꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥꯁꯦ꯫ ꯀꯩ ꯋꯥꯈꯜ ꯈꯜꯂꯒ ꯇꯧꯔꯤꯅꯣ? ꯑꯩꯁꯤ ꯌꯨꯝꯁꯤꯒꯤ ꯃꯧꯅꯤ ꯀꯩꯅꯣ꯫ ꯑꯩꯅ ꯅꯍꯥꯟꯈꯩ ꯇꯧꯔꯣꯏꯅ ꯇꯧꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯂꯩꯅ ꯂꯩꯅ ꯑꯩꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯋꯥ ꯉꯛꯑꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏ ꯇꯧꯔꯗꯕꯅꯤ꯫ ꯂꯤꯛꯂꯥꯁꯨ ꯆꯠꯈꯤꯗꯣꯔꯕꯅꯤꯅ꯫ ꯑꯗꯨꯅꯤꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ꯫ ꯃꯂꯥꯁꯨ ꯍꯔꯥꯎꯖꯩ ꯃꯃꯧꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥ ꯃꯥꯗꯤ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ ꯌꯥꯍꯧ ꯊꯦꯡꯕꯅꯤꯅ꯫ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯑꯏꯪ ꯁꯅꯥ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯇꯩꯒꯤ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯇꯣꯏꯅ ꯇꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯇꯟꯁꯤꯜꯂꯛꯇꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯤꯛꯂꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯐꯨꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯃꯅꯝ ꯑꯗꯨ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯩꯅꯣ ꯏꯅꯝꯃ ꯀꯣꯟꯁꯤ ꯀꯅꯥꯅ ꯐꯦꯡꯗꯣꯏꯅꯣ? ꯅꯪ ꯐꯦꯡꯉꯣ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯂꯣꯏ ꯇꯧꯔꯤꯅꯦ ꯆꯥꯛ ꯏꯟꯁꯥꯡꯁꯦ꯫ ꯑꯣ ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯏꯟꯁꯥꯡꯁꯦ ꯆꯥꯕ ꯌꯥꯗꯦ꯫ ꯀꯔꯤ? ꯅꯪꯕꯨ ꯀꯥꯏꯈꯩ ꯆꯥꯔꯤꯗꯣ ꯆꯥꯕ ꯌꯥꯗꯕꯩꯔꯣ? ꯌꯥꯔꯦ ꯌꯥꯔꯦ ꯅꯣꯏ ꯑꯅꯤꯃꯛ ꯊꯣꯛꯈ꯭ꯔꯣ ꯏꯃꯥ ꯇꯧꯔꯒꯦ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪ ꯑꯩ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯍꯧꯗꯣꯏꯔꯣ? ꯌꯥꯔꯦ ꯅꯅꯝꯃꯁꯤ ꯋꯥꯖꯔꯕꯅꯤ ꯉꯁꯤꯗꯤ ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯏꯪ ꯁꯅꯥꯁꯨ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯤꯛꯂꯥꯗ ꯋꯥ ꯉꯥꯡꯂꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅ ꯍꯥꯏꯅ ꯐꯔꯦꯅꯦ ꯅꯪꯗꯤ ꯅꯌꯨꯝꯗ ꯄꯥꯟꯗꯣꯏꯒꯤ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ꯫
ꯍꯌꯦꯡꯋꯥꯏ ꯊꯕꯛ ꯑꯝꯇ ꯍꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯈꯔ ꯇꯝꯁꯤꯟꯕ ꯀꯩꯗꯧꯒꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯝꯗ꯭ꯔꯁꯨ ꯌꯥꯖꯔꯕꯗꯣ ꯏꯅꯝꯃꯗꯧꯅꯗꯤ ꯇꯧꯖꯔꯔꯣꯏ ꯍꯥꯏꯖꯔꯤꯕ ꯀꯔꯤ ꯑꯩꯅ ꯀꯩꯗꯧꯔꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯍꯦꯛ ꯇꯧꯕꯒ ꯑꯩꯗꯧꯅ ꯅꯠꯇꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦꯕ ꯁꯦꯡꯅ ꯍꯥꯏꯔꯣ ꯑꯌꯤꯡ ꯁꯅꯥ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯇꯧꯈꯤꯕꯗꯨꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕꯅꯤ ꯂꯤꯛꯂꯥꯅ ꯅꯁꯥꯅ ꯈꯪꯖꯗ꯭ꯔꯣ ꯑꯩꯁꯦ ꯃꯁꯤ ꯉꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯇꯦꯕ ꯃꯁꯦ ꯎꯁꯤꯠꯇꯕ ꯀꯟꯅ ꯇꯧꯔꯤꯌꯦ ꯃꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯁꯤꯗ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯏꯁ ꯅꯪꯅ ꯑꯩꯁꯦ ꯁꯦꯝꯗꯣꯛꯄꯤꯗꯣꯏꯕ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯁꯦꯝꯗꯣꯛꯄꯤꯔꯣꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥ ꯃꯈꯨꯠꯋꯣ ꯃꯁꯥꯋꯣ ꯃꯨꯛꯇꯅ ꯂꯦꯞꯂꯒ ꯂꯩ ꯑꯌꯤꯡ ꯁꯅꯥ ꯂꯤꯛꯂꯥꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯥꯝꯃꯤ ꯑꯗꯨꯒ ꯃꯅꯪꯒꯟꯗ ꯀꯤꯟꯗꯨ ꯇꯥꯁꯤꯟꯗꯨꯅ ꯗꯤꯛ ꯂꯥꯎꯅ ꯁꯨꯏ ꯈꯣꯡꯐꯝ ꯁꯦꯝꯍꯧꯗꯕ ꯂꯤꯛꯂꯥꯗꯤ ꯁꯣꯔ ꯐꯨꯜꯂꯤ ꯃꯂꯥ ꯑꯃꯗꯤ ꯊꯥꯅꯤꯜꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯑꯅꯤꯗꯨ ꯈꯥꯝꯗꯣꯛꯏ ꯑꯩꯍꯥ ꯁꯤꯔꯦ ꯃꯍꯥ ꯁꯣꯔ ꯇꯤꯡꯉꯦ ꯆꯥꯕꯤ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯨꯠ ꯃꯁꯥ ꯍꯦꯛꯇ ꯌꯥꯎꯅꯔꯛꯄꯁꯤꯕꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯀꯔꯝꯍꯥꯏꯅ ꯍꯔꯥꯎ ꯂꯩꯗꯣꯔꯤꯒꯦ ꯅꯣꯏ ꯀꯅꯥꯝꯇ ꯊꯕꯛꯀ ꯌꯥꯎꯕꯤꯔꯅꯣ ꯑꯩ ꯂꯣꯏꯅ ꯇꯧꯖꯔꯒꯦ ꯑꯉꯥꯎꯕꯤ ꯑꯃꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯃꯃꯤꯡꯁꯤꯅ ꯑꯌꯤꯡ ꯁꯅꯥ ꯀꯩꯅꯣ ꯏꯪꯁꯨ ꯏꯪꯗꯅ ꯆꯥꯛꯄ꯭ꯔꯣ ꯅꯪ ꯆꯥꯛꯄ꯭ꯔꯣ ꯑꯁ ꯌꯥꯔꯦ ꯃꯤ ꯁꯨꯝ ꯁꯤꯟꯗꯥ ꯄꯧꯗꯥꯅꯗꯅ ꯂꯩꯌꯦ ꯃꯤ ꯌꯥꯔꯦ ꯆꯪꯅꯈ꯭ꯔꯣ ꯂꯣꯏꯅ ꯑꯩ ꯂꯣꯏꯅ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯟꯊꯣꯛꯑꯒ ꯊꯝꯃꯨ ꯍꯌꯦꯡꯋꯥꯏ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗꯅꯦ ꯅꯃꯤꯠꯇꯒꯤ ꯅꯥꯄꯤ ꯀꯪꯗꯅ ꯂꯩꯍꯧꯅꯕ ꯈꯔ ꯈꯠꯅ ꯈꯔ ꯂꯥꯎꯅ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯛꯂꯥꯁꯨ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯍꯤꯡ ꯁꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯆꯥꯅꯨꯄꯤ ꯂꯣꯏꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯇꯧꯒꯦ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯇꯧꯈꯤꯗꯕ ꯑꯣꯏꯕꯅ ꯇꯧꯕꯗꯤ ꯇꯜꯂꯝꯃꯤ ꯂꯤꯛꯂꯥ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯅꯥꯒꯤ ꯃꯆꯥ ꯑꯃ ꯐꯪꯖꯔꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ 5ꯅꯤꯈꯛ ꯂꯩꯅꯥ ꯍꯣꯏꯗ ꯂꯩꯔꯨꯕꯗꯨꯗ ꯊꯥꯅꯤꯜ ꯏꯃꯨꯡ ꯃꯪꯒꯣꯜ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯥꯅꯤꯜ ꯆꯠꯇꯨꯅ ꯃꯃꯥ ꯃꯂꯥꯕꯨ ꯀꯧꯔꯨꯕꯅꯤ ꯑꯗꯨꯕꯨ ꯑꯐꯕꯤ ꯃꯅꯦꯝ ꯐꯪꯖꯔꯨꯕ ꯑꯌꯤꯡ ꯁꯅꯥ ꯃꯥꯗꯤ ꯐꯅ ꯁꯨꯔꯨ ꯅꯣꯝꯂꯨꯗ꯭ꯔꯕꯁꯨ ꯃꯥꯒꯤꯗꯃꯛ ꯃꯤꯋꯥ ꯉꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯅꯦꯝ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯃꯃꯧꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯀꯥꯡꯊꯣꯛꯂꯨꯗꯕꯅ ꯀꯅꯥꯅꯁꯨ ꯑꯌꯤꯡ ꯁꯅꯥꯁꯤ ꯇꯜꯂꯤ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯥꯅꯤꯜꯅ ꯀꯧꯔꯨꯕꯅ ꯃꯂꯥꯗꯨ ꯍꯜꯂꯛꯂꯕꯅꯤ ꯍꯜꯂꯛꯂꯒ ꯍꯥꯟꯅꯒꯨꯝ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯔꯤ ꯕꯦꯝꯃ ꯑꯍꯤꯡ ꯁꯅꯥ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯏꯕꯨꯡꯉꯣꯁꯨ ꯀꯧꯔꯛꯑꯣ ꯆꯥꯛ ꯆꯥꯅꯅꯕ ꯍꯣꯏ ꯏꯃꯥ ꯊꯕ ꯋꯥꯈꯜꯗꯗꯤ ꯃꯃꯧꯕꯨ ꯊꯕꯛ ꯇꯧ ꯃꯥ ꯋꯥꯔꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯋꯥꯔꯁꯨ ꯃꯥꯅꯇ ꯂꯣꯏꯅ ꯍꯣꯠꯅꯖꯩ ꯍꯥꯟꯅꯗꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯩꯕꯅ ꯃꯆꯥꯒ ꯃꯃꯧꯒ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯉꯥꯡꯂꯨꯔꯒ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯤ ꯈꯟꯗꯨꯅ ꯉꯥꯡꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯂꯥꯁꯨ ꯈꯔ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯂꯛꯂꯤ ꯀꯩ ꯃꯊꯦꯜꯅꯣ ꯏꯃꯥ ꯏꯔꯣꯝꯕꯅꯦ ꯉꯥ ꯇꯥꯎꯕꯗꯨꯒ ꯆꯥꯔ ꯏꯃꯥꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯏꯃꯥꯁꯤ ꯀꯌꯥ ꯆꯥꯅꯤꯡꯗ꯭ꯔꯦ ꯅꯣꯏ ꯑꯅꯤ ꯆꯥꯔ ꯀꯩ ꯆꯥꯁꯤꯜꯂꯨꯔꯒꯦ ꯀꯩꯁꯨ ꯆꯥꯗꯦ ꯁꯨꯝ ꯆꯥꯅꯤꯡꯗꯕꯩꯅꯤ ꯑꯣꯍꯣ ꯐꯔꯦ ꯆꯥꯅꯤꯡꯂꯀꯥꯟꯗ ꯈꯔ ꯆꯥꯔꯣ ꯃꯂꯥꯒꯤꯗꯣ ꯀꯦꯖꯔꯤꯅꯤ ꯃꯆꯥ ꯃꯃꯧꯗ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯔꯤꯕ ꯃꯥꯗꯤ ꯍꯟꯅꯐꯥꯎ ꯌꯦꯡꯂꯛꯇꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯔꯤ ꯊꯥꯅꯤꯜꯅ ꯂꯣꯏꯔꯒ ꯍꯧꯒꯠꯈ꯭ꯔ ꯃꯇꯨꯡ ꯑꯍꯤꯡ ꯁꯅꯥꯁꯨ ꯍꯧꯒꯠꯈꯤ ꯇꯧꯏ ꯀꯩꯅꯣ ꯆꯒꯨꯝ ꯆꯅꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯨꯗꯅ ꯑꯁ ꯏꯃꯥ ꯂꯣꯏꯁꯤꯟꯖꯔꯁꯅꯨꯕ ꯑꯩꯗꯣ ꯆꯥꯛ ꯆꯥꯁꯤꯟꯃꯟꯗꯅ ꯏꯁꯥꯁꯤ ꯋꯥꯔꯦꯕ ꯀꯣ ꯏꯃꯥ ꯑꯩ ꯃꯊꯪ ꯂꯣꯏꯁꯤꯟꯕꯤꯔꯒꯦꯕ ꯍꯧꯒꯠꯂꯒꯦꯀꯣ ꯃꯂꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯣꯏ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯣ ꯃꯃꯥꯗꯨꯗ ꯂꯣꯏꯁꯤꯟꯍꯜꯂꯝꯃꯒ ꯊꯣꯛꯈ꯭ꯔꯦ ꯃꯂꯥ ꯈꯔ ꯋꯥꯔꯧꯕ ꯐꯥꯎꯏ ꯑꯁꯨꯛ ꯀꯨꯏꯕꯁꯤꯃ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯔ ꯋꯥꯔꯧꯕꯗꯨꯅ ꯃꯆꯥꯅꯨꯄꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯋꯥ ꯍꯥꯏꯅꯕꯒꯤꯗꯃꯛ ꯊꯥꯅꯤꯜ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯂꯥꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯨꯔꯛꯏ ꯀꯩꯗꯧꯔꯒꯦꯕ ꯇꯨꯃꯤꯟꯅ ꯉꯥ ꯑꯃ ꯁꯤꯃꯨꯛ ꯇꯥꯈꯤꯅꯤ ꯍꯣꯏꯕ ꯃꯗꯨ ꯀꯩꯗꯧꯔꯒꯦꯕ ꯅꯪ ꯀꯩꯁꯨ ꯈꯪꯗꯕ꯭ꯔꯥ ꯀꯩ ꯃꯇꯥꯡꯗꯅꯣ ꯑꯩꯁꯤ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤ ꯁꯤꯐꯥꯎ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕꯁꯤꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯗꯤ ꯑꯩꯅ ꯍꯦꯟꯅ ꯇꯜꯂꯤꯗꯩꯃ ꯃꯉꯣꯟꯗ ꯉꯥꯡꯕ ꯑꯗꯨꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯑꯩꯁꯤ ꯁꯤꯗ꯭ꯔꯤ ꯐꯥꯎ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯃꯆꯤꯟ ꯈꯨꯀꯜ ꯑꯁꯤꯗ ꯑꯩꯁꯨ ꯉꯥꯡꯕ ꯉꯝꯗꯗꯅ ꯂꯩꯔꯝꯃꯤꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯌꯨꯛꯇ ꯏꯃꯥꯅ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯑꯩꯅ ꯃꯨꯟꯗꯅ ꯇꯧꯔꯒꯦ ꯃꯥ ꯇꯥꯅꯕ ꯑꯗꯨꯗ ꯃꯥ ꯁꯣꯏꯗꯅ ꯏꯀꯥꯏꯔꯛꯀꯅꯤ ꯃꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤꯅ ꯏꯃꯥ ꯑꯣꯏꯕꯨ ꯑꯣꯏꯗꯣꯔꯤꯕꯣ ꯅꯪ ꯉꯥꯏꯁꯤꯕꯣ ꯑꯣꯏꯅꯤꯕ ꯍꯧꯖꯤꯛꯇꯒꯤ ꯍꯦꯛꯇ ꯍꯧꯔꯁꯤ ꯃꯂꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯁꯦꯡꯕ ꯍꯧꯔꯤ ꯊꯥꯅꯤꯜ ꯍꯣꯏꯒꯤ ꯊꯣꯡꯖꯤꯟ ꯄꯥꯜ ꯑꯗꯨꯗ ꯃꯈꯣꯜ ꯊꯣꯛꯅ ꯂꯝ ꯇꯥꯁꯤꯜꯂꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯧꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯁꯥ ꯉꯝꯗꯦꯅ ꯍꯥꯏꯗꯥꯏꯅꯦ ꯊꯕꯛꯇꯨ ꯁꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯣꯛꯂꯒꯦ ꯊꯅꯝꯃꯨ ꯑꯩ ꯇꯧꯔꯒꯦ ꯑꯌꯤꯡ ꯁꯅꯥꯗꯤ ꯍꯤꯞꯂꯤꯕꯅꯤ ꯅꯨꯃꯤꯠ ꯇꯥꯗꯣꯔꯀꯥꯟꯗꯨꯗ ꯃꯅꯥꯛ ꯅꯛꯅ ꯀꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯣꯏ ꯇꯥꯗ ꯅꯈꯣꯡ ꯃꯌꯥꯁꯤꯗ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏꯗꯨꯕ
ꯅꯪꯉꯣꯟ ꯂꯥꯎꯁꯤꯟꯕꯅ ꯇꯤꯝ ꯏꯃꯥꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯁꯨꯝꯖꯤꯠ ꯑꯁꯦ ꯑꯃꯨꯛ ꯄꯥꯏꯔꯒ ꯂꯝ ꯇꯥꯁꯤꯟꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯊꯝꯃꯣꯅ ꯍꯥꯏꯔꯤꯅꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯐꯖꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩ ꯇꯨꯝꯃꯤꯁꯤ ꯈꯪꯗꯕ꯭ꯔꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯤꯡꯁꯅꯥ ꯍꯧꯒꯠꯇ꯭ꯔꯤ ꯃꯃꯥ ꯃꯆꯥꯗꯨ ꯉꯁꯤꯁꯨ ꯊꯑꯣꯏꯅ ꯊꯕꯛꯇꯨ ꯃꯨꯟꯅꯔꯤ ꯃꯥ ꯑꯩ ꯇꯧꯔꯒꯦꯕꯁꯤ ꯏꯃꯥ ꯄꯣꯊꯥꯎꯔꯣꯕ ꯑꯩ ꯇꯧꯒꯦ ꯌꯥꯅꯤꯅꯤ ꯅꯪꯕꯣ ꯁꯤ ꯊꯕꯛ ꯆꯠꯄ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ ꯊꯥꯗꯣꯛꯑꯁꯤ ꯌꯥꯔꯦꯁꯦ ꯑꯩ ꯇꯧꯒꯦꯕ ꯆꯥꯛ ꯁꯣꯏꯅ ꯊꯣꯡꯗꯣꯏꯅꯤꯀꯣ ꯏꯃꯥꯅ ꯊꯣꯡꯕ ꯌꯥꯔꯣꯏ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥ ꯊꯣꯡꯗꯣꯏꯅꯤ ꯏꯆꯥꯅ ꯊꯧ ꯇꯧꯖꯔꯨꯔꯣ ꯏꯃꯥ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯛꯂꯒꯦ ꯌꯥꯔꯣꯏꯕ ꯏꯃꯥ ꯑꯩ ꯇꯧꯔꯛꯑꯒꯦꯕ ꯑꯌꯤꯡꯁꯅꯥ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯣꯏ ꯇꯥꯗꯒ ꯏꯃꯥꯒꯅ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯌꯨꯛꯁꯤꯗ ꯊꯕꯛꯀ ꯀꯣꯏ ꯃꯨꯟꯅꯔꯛꯏꯗꯨꯅ ꯉꯁꯤ ꯏꯃꯥꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯗꯤ ꯍꯌꯦꯡ ꯃꯣꯏ ꯇꯥꯗꯅ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯁꯨ ꯏꯃꯥꯅ ꯋꯥꯏ ꯂꯝꯁꯤ ꯁꯦꯡꯗꯅ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯗꯤ ꯃꯣꯏ ꯇꯥꯗꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯑꯌꯨꯛꯁꯤꯗ ꯊꯕꯛ ꯃꯨꯟꯅꯔꯤꯗꯨ ꯀꯩꯒꯤꯅꯣꯕ ꯀꯩꯗꯧꯕ ꯇꯧꯖꯅꯤꯡꯉꯤꯕ ꯊꯕꯛꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯖꯅꯤꯡꯗꯦ ꯃꯂꯥ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯂꯩ ꯊꯥꯅꯤꯜꯅ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯁꯅꯥ ꯑꯁꯨꯝꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯍꯌꯦꯡꯈꯩꯗꯤ ꯅꯆꯥꯅꯨꯄꯥꯅ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯇꯧꯍꯜꯂꯣ ꯇꯟꯗ꯭ꯔꯣ ꯑꯌꯨꯛꯁꯤꯗ ꯅꯨꯔꯥꯒ ꯄꯥꯏꯔꯒ ꯋꯥꯏ ꯇꯩꯕꯗꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯨꯄꯤ ꯑꯩꯈꯣꯏ ꯂꯩꯅ ꯂꯩꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯐꯧꯁꯨ ꯇꯧꯍꯟꯗꯧꯔꯤꯕꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯕꯛ ꯋꯥꯅ ꯁꯨꯔꯤꯗꯨꯒꯤ ꯃꯊꯛꯇ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯑꯃꯨꯛ ꯇꯧꯍꯟꯕ ꯍꯥꯏꯕꯁꯦ ꯍꯧꯅꯕ ꯊꯕꯛ ꯅꯠꯇꯦ ꯑꯌꯤꯡꯁꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯇꯟꯕꯅ ꯍꯦꯃꯟꯕꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯋꯥꯗꯨ ꯂꯩꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯨꯗꯤ ꯑꯗꯨꯃꯛ ꯌꯥꯅ ꯌꯥꯅꯕ ꯈꯨꯝꯖꯤꯜꯂꯝꯃꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥꯒ ꯌꯦꯡꯅꯧꯔꯗꯤ ꯃꯣꯏ ꯇꯥꯗꯗꯤ ꯌꯥꯝ ꯀꯜꯂꯤ ꯀꯩꯅꯣ ꯃꯉꯣꯟꯗꯗꯤ ꯀꯩꯁꯨ ꯋꯥꯕ ꯊꯕꯛ ꯅꯠꯇꯦꯗ ꯐꯔꯦ ꯄꯣꯊꯥꯖꯔꯨꯔꯣ ꯑꯌꯨꯛꯇꯨꯗ ꯃꯥꯂꯥꯃꯥꯁꯨ ꯃꯃꯧꯗꯨꯗ ꯄꯣꯊꯥꯔꯨꯔꯣꯅ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤꯕ ꯃꯥꯗꯤ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯟꯈ꯭ꯔꯦ ꯀꯝꯗꯧꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯕꯣ ꯀꯔꯝꯕ ꯋꯥꯍꯩꯅ ꯍꯥꯏꯗꯣꯏꯅꯣ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ ꯈꯔ ꯀꯟꯅ ꯍꯥꯏꯔꯨꯔꯒꯅ ꯂꯩꯀꯥꯏ ꯁꯔꯥ ꯍꯦꯛꯇ ꯁꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗ꯭ꯔꯒꯅ ꯀꯩꯁꯨ ꯈꯪꯗꯕ ꯃꯥꯒꯤꯁꯤꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯂꯣꯏꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦꯗ ꯅꯨꯃꯤꯠꯇꯨ ꯂꯩꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯃꯆꯥ ꯄꯤꯛꯄꯗꯨꯒ ꯏꯃꯥ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯈꯛꯇ ꯂꯩꯔꯨꯁꯤꯕ ꯑꯩ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯉꯥꯡꯅꯦꯅ ꯅꯤꯡꯉꯥꯏꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯍꯅꯨꯕꯤꯗꯨꯁꯨ ꯑꯣꯀꯥ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯋꯥ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯔꯨꯔꯒꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ ꯑꯩ ꯋꯥꯒ ꯉꯥꯡꯗꯣꯏ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯗꯤ ꯊꯕꯛꯇꯨ ꯂꯣꯏꯅ ꯇꯧꯖꯔꯒꯦ ꯌꯥꯔꯦꯕ ꯇꯧꯔꯨꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯀꯥꯟꯅꯐꯝ ꯈꯪꯉꯣꯏꯗꯕ ꯑꯝꯇ ꯁꯤꯡꯊꯥꯅꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯀꯥꯞꯁꯤꯜꯂꯛꯄꯅꯦ ꯑꯩ ꯀꯣꯛꯀꯤ ꯁꯝꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯦ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯩꯗꯤ ꯁꯣꯔꯒ ꯐꯨꯜꯂꯦ ꯑꯃꯨꯛꯇ ꯇꯣꯛꯑꯣ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯈꯤꯁꯦꯕ ꯕꯦꯝꯃ ꯅꯌꯨꯝ ꯄꯥꯜꯂꯕꯗꯤ ꯉꯝꯅꯕ ꯂꯩꯌꯨ ꯍꯌꯦꯡꯋꯥꯏ ꯑꯍꯜꯗꯨꯅ ꯂꯩꯇ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯌꯨꯝꯗꯨꯗ ꯅꯅꯤꯡ ꯅꯈꯥ ꯇꯧꯅꯃꯨꯛ ꯂꯩꯗꯣꯔꯕꯅꯤ ꯀꯣ ꯅꯅꯤꯡ ꯅꯈꯥ ꯇꯝꯗꯣꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ ꯅꯅꯦꯝꯒꯤ ꯃꯈꯥꯗ ꯂꯩꯔꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯡꯉꯨꯅꯤ ꯅꯨꯄꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤ ꯌꯨꯝꯗ ꯂꯩꯔꯤꯉꯩ 이닝 이카 땀나 짜닝ꯕꯗ자 sikningbada set koiningba langningba ining ikha tawrambada hausikti pumnamak oleko ima matamdudana imada kayada wahankhiba isana sabagi amangba konsingdu phawba imada phenkhankhibani ko isana setba motpa phiroldu phaw imada suhankhibani ima nasadi leisaringai imagi na phamda kesakiba nungaikibaduna loikreba mali bema nupi khudingma laibak manadabani ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗꯤ ꯂꯥꯏꯁꯤ ꯏꯁꯤꯡꯒꯨꯝꯕꯅꯤ ꯍꯥꯞꯅꯨ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯆꯨ ꯑꯣꯟꯕꯅꯤ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯟꯗꯣꯛꯇꯨꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯅꯪꯅ ꯋꯥꯏ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯅꯝꯕꯅ ꯊꯦꯡꯅꯔꯤꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯍꯦꯟꯕ ꯑꯋꯥꯕ ꯊꯕꯛꯇꯤ ꯌꯥꯎꯕ ꯅꯠꯇꯦꯗꯅ ꯏꯃꯥ ꯄꯦꯟꯗꯕꯗ ꯏꯃꯥꯗ ꯈꯔ ꯐꯣꯡꯗꯣꯛꯆꯕꯅꯤꯗ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯒꯤ ꯅꯆꯥ ꯂꯩꯅꯥꯗꯨ ꯅꯠꯇ꯭ꯔꯦ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤꯡ ꯐꯠꯇꯕ ꯅꯤꯡꯉꯥꯏ ꯐꯠꯇꯕ ꯏꯅꯦꯝꯒꯤ ꯃꯃꯧ ꯑꯣꯏꯔꯨꯕꯒꯤ ꯑꯗꯨꯛ ꯆꯀ꯭ꯔꯤ ꯈꯥꯡꯕꯅꯤ ꯃꯁꯤꯗ ꯑꯩ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯑꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯏꯪ ꯇꯞꯄ ꯃꯅꯦꯝ ꯃꯃꯧ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯂꯣꯏꯅꯃꯛ ꯊꯨꯡꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯕꯤꯔꯝꯂꯤꯕ ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗꯣ ꯌꯥꯅꯕ ꯆꯠꯀꯦ ꯈꯟꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤꯅꯤꯀꯣ ꯅꯅꯦꯝꯕꯨ ꯌꯥꯅꯕ ꯆꯠꯂꯨ ꯃꯥꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯄꯣꯛꯄꯤꯔꯝꯕꯗꯒꯤ ꯉꯁꯤ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯖꯔꯤꯕꯅꯤ ꯍꯣꯏꯃ ꯑꯌꯤꯡ ꯁꯅꯥꯁꯨ ꯇꯥꯔꯤꯕꯅꯤ ꯋꯥꯔꯤꯗꯨ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯔꯤꯕꯅꯤ ꯃꯥꯁꯨ
ꯃꯥꯒꯤ ꯃꯅꯦꯝꯅꯗꯤ ꯉꯁꯤ ꯐꯥꯎꯗ ꯃꯉꯣꯟꯗ ꯑꯀꯟꯕ ꯋꯥ ꯑꯝꯇ ꯍꯥꯏꯗ꯭ꯔꯤ ꯌꯨꯝꯁꯤꯗ ꯑꯄꯣꯛꯄꯤ ꯃꯆꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯤꯕꯅꯤ ꯃꯁꯤꯗ ꯃꯥꯅ ꯄꯦꯟꯊꯣꯛꯇꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯈꯔꯗꯐꯥꯎ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕ ꯅꯠꯇꯦ ꯃꯥꯅ ꯇꯜꯂꯤꯕꯗꯨꯒꯨꯝ ꯃꯣꯏꯁꯨ ꯇꯜꯂꯝꯒꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ ꯃꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯐꯝꯂꯒ ꯆꯥꯔꯒ ꯂꯩꯅꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯇꯧꯗ ꯌꯥꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯅꯔꯤꯕꯅꯤ ꯃꯁꯤꯗ ꯉꯥꯡꯕꯤꯗ꯭ꯔꯦ ꯆꯩꯕꯤꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯌꯤꯡꯁꯅꯥ ꯃꯥꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯂꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯅꯦꯝꯗꯨ ꯌꯥꯅꯕ ꯆꯠꯂꯨꯀꯣ ꯅꯅꯦꯝꯅ ꯅꯪꯕꯨ ꯆꯥꯜꯂꯕꯗꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯦꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯪꯒꯗꯕꯅꯤ ꯅꯅꯦꯝꯒꯤ ꯃꯕꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯕꯨ ꯑꯐꯕꯤꯅꯤ ꯈꯛ ꯍꯥꯏꯔꯣ ꯏꯁꯧ ꯂꯥꯡꯒꯅꯨ ꯃꯗꯨꯗ ꯏꯃꯨꯡꯗꯣ ꯁꯥꯟꯇꯤ ꯂꯥꯛꯀꯅꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯥꯁꯨ ꯆꯠꯈ꯭ꯔꯦ ꯂꯩꯅꯥ ꯂꯥꯛꯑꯝꯕꯒꯤ ꯑꯆꯥꯏ ꯑꯔꯥꯛꯇꯨ ꯑꯌꯤꯡꯁꯅꯥꯅ ꯇꯞꯅ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯏ ꯃꯂꯥꯁꯨ ꯎꯏ ꯃꯊꯃꯣꯏꯅꯨꯡꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯁꯤ ꯌꯥꯝ ꯑꯣꯜꯂꯗ꯭ꯔꯣ ꯌꯥꯝ ꯑꯣꯜꯂꯤ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯪꯉꯤ ꯑꯁꯤꯈꯛ ꯍꯥꯏ ꯑꯌꯤꯡꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯊꯕꯛꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯇꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯙꯨꯞ ꯃꯩꯔꯥ ꯂꯥꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ ꯏꯃꯥ ꯆꯥꯛꯇꯤ ꯊꯥꯡꯒꯠꯈ꯭ꯔꯦ ꯀꯩ ꯃꯊꯦꯜ ꯆꯥꯁꯤꯒꯦ ꯅꯪꯅ ꯊꯣꯡꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯍꯣꯏ ꯑꯣ ꯆꯝꯊꯣꯡ ꯍꯦꯛ ꯇꯧꯔꯣ ꯏꯃꯧꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯀꯣꯛ ꯃꯔꯨ ꯈꯔ ꯂꯩꯕꯗꯨꯅꯅꯦ ꯉꯧꯅꯅꯕ ꯋꯥ ꯏꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯅꯨꯄꯤꯗꯣ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯃꯂꯥ ꯊꯑꯣꯏꯅ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧꯕꯣ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥ ꯋꯥꯒ ꯏꯉꯥꯡ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯤ ꯑꯌꯤꯡꯁꯅꯥ ꯃꯅꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯍꯥꯟꯈꯤ ꯏꯃꯥꯕꯨ ꯅꯃꯧꯅ ꯌꯥꯝꯅ ꯑꯣꯠꯈ꯭ꯔꯦ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯂꯥꯏꯕꯛ ꯐꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯒ ꯑꯩꯅꯗꯤ ꯏꯃꯥꯕꯨ ꯂꯥꯏꯕꯛ ꯐꯕꯤ ꯃꯅꯦꯝ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯗ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯎꯠꯄꯤꯔꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤꯗꯒꯤ ꯇꯥꯗꯅ ꯑꯩꯅꯁꯨ ꯏꯃꯥꯒꯤ ꯅꯐꯝꯗ ꯎꯠꯆꯒꯦ ꯅꯍꯥꯟ ꯃꯈꯩ ꯅꯃꯧꯅ ꯀꯔꯤꯁꯨ ꯈꯪꯗꯕꯤ ꯃꯒꯨꯝ ꯂꯩꯕꯗꯣ ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯌꯨꯝꯂꯩꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯦꯝꯕꯤꯗꯤ ꯏꯃꯥꯅ ꯑꯣꯏꯕꯤ ꯅꯪꯁꯨ ꯏꯆꯥꯗ ꯏꯆꯥꯒꯨꯝ ꯈꯜꯂꯤꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯐꯝꯗꯗꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯄ ꯃꯇꯥꯡꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯇꯕꯗꯤ ꯅꯠꯇꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯏꯇꯣꯝꯇ ꯍꯣꯠꯅꯔꯁꯨ ꯑꯀꯤꯕ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯏꯁꯥꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯁꯣꯟꯊꯔꯛꯄ ꯀꯤꯟꯊꯔꯛꯄꯁꯤꯅ ꯏꯃꯥꯁꯦ ꯄꯣꯊꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯇꯨꯃꯤꯟꯅꯗꯤ ꯂꯩꯊꯣꯛꯂꯣꯏꯗ ꯏꯃꯧꯒꯤ ꯑꯉꯝꯕ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯏꯃꯥꯁꯨ ꯑꯃꯠꯇ ꯇꯧꯍꯜꯂꯔꯣꯏ ꯏꯃꯥ ꯅꯃꯧꯁꯦ ꯄꯣꯊꯥꯕ ꯍꯦꯃꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯃꯨꯛ ꯄꯣꯊꯥꯕꯤꯔꯣ ꯅꯃꯧꯅ ꯏꯃꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯂꯒꯦ ꯑꯁꯨꯝꯅ ꯑꯌꯤꯡꯁꯅꯥ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ ꯃꯅꯦꯝꯕꯨ ꯊꯕꯛ ꯃꯅꯥꯝꯇ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯊꯅꯤꯜꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯈꯟꯅꯔꯤ ꯏꯃꯥ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯗꯤ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯀꯩꯕꯨ ꯇꯧꯅꯤꯒꯦ ꯑꯉꯝꯕ ꯈꯔ ꯄꯤꯕ ꯇꯥꯕꯅꯤ ꯉꯟꯅ ꯄꯥꯎ ꯍꯥꯏꯕꯤꯔꯨꯔꯣ ꯑꯗꯨꯗ ꯑꯆꯧꯕꯤꯗꯣ ꯋꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦꯗꯣ తాꯔꯒ ꯈꯟꯅꯁꯤ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏ ꯄꯣꯠꯇꯨꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦꯗ ꯃꯥꯒꯤ ꯋꯥ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯁꯨ ꯍꯥꯏꯔꯛꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯇꯧꯔꯅꯤ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯝꯗꯧꯅ ꯇꯧꯔꯨꯅꯤ ꯈꯔ ꯉꯟꯅ ꯍꯦꯛ ꯆꯠꯄꯤꯔꯨꯔꯣ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝꯗꯨ ꯅꯛꯁꯤꯜꯂꯛꯂꯦ ꯂꯤꯛꯂꯥꯅ ꯐꯅꯦꯛ ꯐꯤꯒꯦ ꯇꯧ ꯍꯥꯏꯅꯗꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯧꯗꯦ ꯃꯇꯣꯝꯇ ꯇꯧꯕ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯐꯤꯒꯦꯁꯨ ꯃꯑꯣꯡ ꯃꯥꯟꯗꯅ ꯑꯗꯨꯃꯛ ꯇꯥꯡꯂꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥ ꯂꯥꯛꯂꯗꯨꯅ ꯄꯨꯜꯂꯔꯤ ꯂꯩꯅꯥꯗꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯉꯥꯡꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯤꯛꯂꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯔꯝꯗ ꯄꯨꯊꯣꯛꯂꯒ ꯋꯥꯖꯥꯎ ꯉꯥꯡꯏ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧꯁꯤꯡꯗꯣ ꯌꯨꯝ ꯌꯧꯔꯒ ꯃꯥꯅ ꯊꯣꯛꯄ ꯄꯨꯊꯣꯛꯇꯨꯅ ꯎꯅꯔꯛꯇꯣꯏ ꯃꯌꯥꯝꯗꯣ ꯃꯤꯠꯇꯒ ꯂꯣꯏ ꯎꯔꯦꯗ ꯑꯗꯨ ꯍꯥꯞꯄꯦꯒ ꯑꯗꯥ ꯍꯥꯞꯄꯦꯒ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯗꯣꯏꯅꯤ ꯂꯩꯅꯥꯅ ꯑꯗꯨꯗ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗꯩꯁꯦ ꯃꯄꯥꯝ ꯑꯔꯤꯡꯕꯈꯩꯅ ꯂꯤꯡꯖꯈ꯭ꯔꯦ ꯂꯤꯡꯗꯕ ꯑꯩꯈꯣꯏꯗꯤ ꯍꯥꯞꯄꯤꯔꯛꯄ ꯈꯔꯗꯨꯅ ꯄꯦꯟꯊꯣꯛꯄ ꯇꯥꯕꯅꯤ ꯏꯁ ꯅꯪꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯆꯠꯅꯔꯤꯕ ꯃꯑꯣꯡꯗꯨꯗꯤ ꯅꯪꯅ ꯈꯪꯉꯔꯣꯏꯌꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯂꯥꯏꯔꯕ ꯃꯄꯥꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯝ ꯉꯝꯅꯕ ꯄꯤꯔꯛꯏ ꯑꯩ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯅꯤꯡ ꯊꯨꯡꯒꯠꯄꯤꯔꯛꯇꯕ ꯃꯂꯥꯟ ꯏꯃꯥꯈꯣꯏꯁꯨ ꯐꯅꯌꯥꯝꯅꯗꯤ ꯍꯣꯠꯅꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯄꯦꯟꯕ ꯄꯦꯟꯗꯕ ꯍꯥꯏꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯇꯧꯗꯤ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯃꯊꯪꯗ ꯉꯝꯕ꯭ꯔꯥ ꯌꯦꯡꯂꯁꯤ ꯍꯟꯗꯛꯇꯤ ꯃꯨꯀꯥꯒꯤ ꯐꯤ ꯑꯅꯤꯈꯛ ꯃꯃꯥꯡꯒꯤ ꯏꯕꯦꯆꯥꯅ ꯁꯥꯏꯌꯦꯅ ꯅꯅꯝꯃꯅ ꯂꯧꯔꯨꯔꯦ ꯑꯣ ꯑꯗꯨꯗꯤ ꯏꯅꯝꯃꯅ ꯁꯤꯜꯂꯒ ꯄꯨꯝꯅꯃꯛꯁꯤ ꯇꯧꯔꯤꯕ ꯑꯣꯏꯔꯦ ꯍꯥꯏ ꯅꯕꯨꯡ ꯅꯅꯝꯃꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯗꯣꯔꯤꯒꯦꯅꯦ ꯅꯪꯕꯨ
ꯍꯣꯏ ꯏꯅꯝꯃꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯁꯦ ꯄꯥꯟꯖꯔꯝꯃꯗꯤ ꯏꯅꯤꯡꯁꯤ ꯊꯨꯡꯖꯔꯝꯒꯗꯕꯅꯤ ꯃꯥꯅ ꯍꯦꯛ ꯄꯨꯟꯁꯤꯁꯦ ꯏꯅꯤꯡ ꯊꯨꯡꯍꯟꯗ꯭ꯔꯕꯅꯤ ꯕꯦꯝꯃ ꯅꯅꯝꯃꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯍꯥꯞꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯗ ꯑꯗꯨꯛ ꯁꯤꯟꯇꯥ ꯇꯧꯔꯅꯤ ꯀꯔꯤ ꯀꯥꯏꯔꯕꯒꯦ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯐꯗꯤ ꯃꯇꯦꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯖꯒꯦ ꯍꯥꯏꯕꯗ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯅꯤꯡꯉꯣꯜ ꯀꯌꯥ ꯑꯃ ꯃꯥꯂꯦꯝꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ ꯑꯁꯨꯛ ꯍꯔꯥꯎꯅ ꯅꯕꯨꯡ ꯅꯅꯝꯃꯅ ꯅꯣꯏꯒꯤꯗꯃꯛ ꯁꯤꯜ ꯂꯥꯡꯂꯤꯕꯁꯦ ꯄꯦꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯇꯩ ꯌꯦꯡꯗ꯭ꯔꯁꯨ ꯏꯃꯥꯗ ꯌꯦꯡꯉꯨ ꯏꯃꯥꯗꯤ ꯂꯨꯍꯣꯡꯕ ꯆꯍꯤ 2 ꯁꯨꯔꯛꯄꯗ ꯅꯈꯣꯏ ꯃꯥꯃꯗꯨꯅ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗꯒꯤ ꯅꯈꯣꯏꯒꯤ ꯅꯅꯦꯗꯨꯅ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯆꯍꯤ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯀꯅꯥ ꯂꯩꯒꯦ ꯏꯃꯥꯁꯨ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯇꯥꯡꯅ ꯊꯣꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤ ꯏꯃꯥꯁꯨ ꯌꯥꯎꯅꯤꯡꯂꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ ꯃꯁꯤꯗ ꯅꯪꯅ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯨꯀꯥ ꯇꯨꯀꯤ ꯊꯤꯔꯤ ꯅꯈꯣꯏꯁꯨ ꯃꯤꯅ ꯅꯍꯥꯟꯋꯥꯏ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗꯣ ꯑꯗꯨꯝꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ ꯕꯦꯝꯃ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯅꯦ ꯑꯁꯥ ꯋꯥꯔꯨꯝ ꯄꯥꯝꯅ ꯅꯪꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯍꯣꯠꯅꯖꯔꯤꯕ ꯅꯕꯨꯡꯁꯦ ꯅꯨꯡꯉꯥꯏꯍꯧꯒꯗ꯭ꯔꯥ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯇꯁꯧꯅ ꯀꯩꯅꯦꯅ ꯈꯜꯂꯝꯒꯅꯤ ꯌꯥꯔꯦꯁꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯃꯄꯤ ꯇꯥꯏꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯣꯔꯦꯟ ꯅꯕꯨꯡꯅ ꯅꯈꯣꯏꯒꯤ ꯈꯨꯗꯣꯜ ꯇꯝꯕꯤꯕ ꯃꯇꯝꯗ ꯍꯔꯥꯎꯅ ꯅꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯇꯥꯖꯧꯗ ꯕꯣꯔ ꯄꯤꯕꯤꯔꯝꯃꯨ ꯃꯗꯨꯅ ꯃꯊꯃꯣꯏꯗꯣ ꯄꯦꯟꯖꯗꯣꯏꯅꯤ ꯍꯣꯏ ꯃꯥ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯤꯛꯂꯥ ꯃꯃꯤꯠꯇ ꯃꯆꯥ ꯎꯈꯤꯗꯦ ꯑꯌꯤꯡ ꯁꯅꯥꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯑꯅꯤꯒ ꯑꯌꯤꯡ ꯁꯅꯥꯒ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯥꯟꯅꯒꯨꯝ ꯈꯠꯅ ꯆꯩꯅ ꯇꯧꯈꯤꯗ꯭ꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯤꯛꯂꯥꯅ ꯑꯉꯥꯡ ꯌꯥꯎꯗꯕꯗꯨꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯈꯤ ꯀꯣꯟꯅꯊꯪꯗ ꯂꯩꯅꯥꯒꯤ ꯃꯆꯥ ꯑꯃ ꯂꯤꯛꯂꯥꯅ ꯌꯣꯛꯆꯈꯤ ꯂꯩꯅꯥꯒꯤꯗꯤ ꯅꯤꯡꯉꯣꯜ ꯑꯅꯤ ꯄꯤꯕꯥ ꯑꯃ ꯄꯣꯛꯆꯕꯅꯤ ꯑꯁꯨꯝꯅ ꯑꯃꯒ ꯑꯃꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ